State asigi khwaidagi chawba issue ama oirakliba census ki khongjang kansilakpadagi Chief Minister Yumnam Khemchand amasung Home Minister Govindas Konthauzamna Governor Ajay Kumar Valaga unaduna wa khanakrai thongba paw ki likhul amana Lengakna Governor ga unagadawriba si Campaign for Just and Fair Delimitation JFD amadi 14 CSOs Kanglaipa ki mihut singa Home Minister Govindas ka unakiba adugi makha tarakpa khongthang ni hairi Ayupung tara makai taba duwaida CM amadi Home Minister Lok Bhavan da changduna Governor ga unakhi Pungkai amarom hena unaba adugi chapchaba agenda khangdrabasu JFD na NRC update tawraba tungda census pangthoknaba taliba demand amasung IDP sing masagi yumda hanjindriba fawba census tawba yaroi haina census boycott tawbagi khongjang amasung 14 CSO na NRC update tawba madi committee sembagi matangda oiraba yai hairi Maragasida census yaitok tabagi matang da state asada miyam gi achoba iho ama lakpa yabagi mami urak padagi lainga ki maigai digi su hiramasi gi matang da kupna khana nainaduna miyam gi apamba fangnaba thabak khara tawning bagi ihu laire hairi